mayambu khurumjari ngasi akhoi Manipurgi ariba ipa ipu hadutagi sizinaraba mayamna di kaunaraba hendak subado ai ngasi mayamda usarake hendak subase mayamdauna ai sumarak ama kaurure akhoi yumlonaba aigi aboktagi handak aina tamjarakpani mayamda usaningduna adudi mayam abokna takpirakpa hendak subase suminarosi nga si dukan dagi hendak subagi nga haina hangbada sumaina makhan suna yanba nga pirakani nga makhan suri makai hendak hawba henbane asinga sinanga bema sinanga sep mukanga nainwan ngamu phabaw nga ngamai asinanga sang sina yami makai hendak hawba hengadoini aduna nga laiba matamda nga sang sina khara yamhannaba hotnabiyo phabaw nga sisu nga sang dawna maru oi si yaudabada hendaki mahaw hanthagani nga mayam sidagi sangdaba yadaba nga di phabaw nga ga nga sangani tawbadabu nga mayam sidagi nga sangna mayam helandiyo nga si dukan dadi bora manungda thambani na hajana amutang chamthokisi nga se phajana samtho awdradi horen hendak to kengba su yawbane yanggok natraga luba kumba amada nga se sandoga nungsada khang kanghan kisi phajana kanghalawdragadi horen nga se suba matamda toihanba wagani sisina hongu makak amane hongu gi mabuksi hana lauthose hongu si soiba matamda sumaina soiganu hai karigino aisu maramdi khangde abokna hairakpane soiba matamda sumaina satyungna kangoi ka u hai soiba loibaga hongu se tangku kumba amada sandoga machum se minute 35 mu kangalu hai henjinna kangan gi bataradi horen subada toihenba wagane subnagi machum se haipetang kangan bai wane nga si phajana kange mayam su makhon sida khangamani adudi hendak se sunaba tawrase nga se sumaina subagi mahutta grinder da ungthoga tawrasu yai adunabudi komgani thaina grinder leitringai da ma iboksingna hendak se sumbanda sunarami adugi mawongdo ngasi usaningduna khonsi sujabane aigi motadi grinder da unga subaga sumaina subasiga ani makse mahaw chap manarangani khalli mayangi komba yengaga grinder da ungaga hendak se subiu mahaw chap managani khanjai sida toiba ngamdaba mapak macha yaurise horen hunguga punna surakanda loina toikhini ngasai hongu doni asichu surasi hongu se aina kanghanbada yingsilubdabadagi khara henjina kangkhre asina hendak ta kaisu kaibadi nate subadadi khara warani karigumba hongu na yangkhiba taradi hendak ti petkani pet poi khalagadi marakta nga asubase khaka hapaga subiyo suri ngai maraksida sang yengaga thumsu hapawrase
Hentaksi anirak thokna sugani. Ngasi suri sidagi numit mangani leiraga amuk sugani. Numit mangani gi matungda ngasi suri ba hendak se asidagi hen amuk pesilaga leiramgani. Aduna ngasi ahan ba suri ngaisida hendak se khara kantakna subi. Hendak se linaba sigumba laibakna saba sapu ma darkar orakani. Sapugi manungsi hangam thau ahing basina hana phajana taithose. Hendak Suba se sumaina matum taraga sapugi manungda thamkhrase. Nuksit nuksa sangdanaba mathakta la ama khummasi mathaksira chirang amamu kupsilaga phajana punchilase. Nuksada phawdokadaba nate chaksangi mafam amada hek thambiyo. Ngasidagi numit mangani suba numita chafuse hangdoga hendakse amuk hanna sugadoribane. Hendaksi ngasiga thana numit mangani sure kairasi. Sida angauba fungus masa napise chaba yaba fungus ni. Aina ahanba subada sumaina ngauram base abokta hangi. Abokna hai sumaina ngauram badi hendaksi amuka hen haudoini. Hawaijar lonbada angauba mare kadra adumba jane. Asi manung mapan phawna amtang suransi yam kuina sugadaba nate. Asi sipa masa taraga safusida amu hapsinkrase. Hana dauna amu makhum khumjillaga punchillaga thamkrase. Ngasidagi nimit 15 sudri phau hendakse hangdokpigano. Nimit 15 gi matungdagi hendakse chaba yarane.